Kurumjari SKTV News pu yengbiriba khwai pumnamak Olivia ta kelambam na taram nokchari ahanbada maroiba pausing pizari Tronglaubi ki tamthiraba mihara duda piklibi macha ani kaina khrabi binitana trainaba miyoi sing matik chaba chairak pidriba fauba mahaki thauna halloi haikre Tronglaubi ki thodok yaning de mara laiba sing action laukhatlu haiduna ngarang numidang wangjing miyam gi khongchat police na tear gas kaptuna thugai kre nakalani gi marakta ungkhatnarude Kangla Tombi liang mai amadi maitai taba area da kuki khutlai paiba singna hingsa gi thabak chathaba lepnana ba Namdilong Village Authority amadi Mantri Ban Development Committee na aroi boina warning tawkre Amasung state asigi law and order gi fibam yenglaga Imphal West, Imphal East, Thawal, Kaksing amadi Bishnupur district ta April ki tang tara mari fawba makha na numit nini amaga internet service amasung mobile data service ta athing batamkre Hauzik pau sandong pizari Mama leibak ki damak thawai thakraba pikliba macha ani gi mihat aduga mari leinana miyam na lorakpa firep na aroibo oigani haina Tronglaubi gi thodokta leikidraba angang ani gi apokpi oinam binita na phongdorakli Haukiba tang taruk amasung taret ki lonaba ahing nongyai matungda Tronglaubi awang leikai da thokiba laibak thiba thodok aduda fibam luna sokpadagi hauzik ras medi city da layeng chatharibi binitya gi ngasi paumi singa unabada wafamasi mahakna phongdokhibane thodogaduda binita fibam luna sokpadagi ras medi city gi ICU da laikat narakhibaga loinana operation na chingbasu pangthopa laikre hauzikti oinam binita gi hakchang asi fibam phagatlakpadagi deluxe ward ta hongdoklaga leiramkhi paumi singa unabada binita na makha tarna phongdokhibada tamthiraba mihat aduda chenaba miyoi singi mathakta matik chaba chairak pidriba fauba mahaki tahuna halloi Defense ta leiba mapuroibana leibaga sigi thaugai puba chatkhringai matamda mahaki macha sing ngakpinaba kana su leiramdre haina mahakna thamoi shokna tengthakhi Binitana makhatana high security force ki personnel singna ngakpi senbiri haibagi wakhalonda yumda macha singa loinana leirakhibane adubu tumlingaida tamthiraba thodok asina macha ani setna hankhre security na ngakliba mafam phawbada michamgi thawai manglaba sinadi security force leibagi wahan thokkarino haina mahakna ningamdamna hanglakhe Security force singna ngakpi senbiram drabadi mama oibi singna macha singbu ahing tumdaba makhai sangduna leiramgadabani haina pendaba su phongdokhe Kuki khutlai paiba singna micham miyamda landaduna mi hati na halaklaba fawbada lengak na tuminna leisinba si yaningde karamba matamda lamdam asida tangdu leitana hingba ngamgadawribano haina shu mahakna ke Thokriba thodok adugi matangda ngasi fawba mihat pasingi mathakta matik chaba chairak pidaba simak laibak thibani hainasu binitana pendabu wafam kaya phongdorakhe Panbayabadi Tronglaubi gi laibak thiba thodok aduda binita gi yet thangba khutta splinter Maria amadi pelvic bone da splinter ama yauna punna haksang gi mafam manga da bom machet na panbadagi soktuna ras medicity da laikat na rekhibani Kayam kuina kuja santi phang da bida lay gidoino kiraga chen gidoino kuja kayam kuina isagi yum da bokta lay ngamaktra de khoi uje kadai da layo haibano security gi force kangbu gi mayam lay na makhoi lantho oga la aga akhoi gi yum da attack do bodo kari meta da phaba sungam hode ichagi thawai mang ki bodo makhoi ngasi boksu coming operation tawraga mi hat pa Dandi piba ba usi action do ba kari meta ude mama ide icha hat pa mi hat pa do dandi pidri ba de thona han ma lei ro ei icha jing do kari su khangjadri bane hing do mama ina golaga tumjari ngai do mama haraga mama nung si haraga tumgi ba do adu do nai abo nai mama ko bata ba phangidre ai ngon do thori ba do se sumna mama matagi mathai chak pa cha iba mai chang se kana mata phang da boi chanu ko adu sarkar gi mai kai dagi ngasi bo de action amata lokhat pi da ba akoi bungan si kadai wa da leyo ha bano thabak phana wa na su
ama tawrasu yum hainaribane yumsida halaga pothaba moijage haraga pothanabagidamukta laine sidabukta isada safety oidrade koi kadai da leruso haibanu security force mokoi leibagi karisu kanade leitabanu pai mokoi leite harabadi charging do koi ahing tumda gai ngaamgani adu maina ngaksaramadi sumaina su charging punsi do mangamoy mokoi na koi banga pisen biri khalaga thabane chada su masagam da bagi hida pithaga tumda gi batai ngoi bagi ngakang tumda ge ko mamasu haraga makholaga tumani jani makto aigi jani dudi imale bagi da makta sinagrabane mayam ge apamba to biro ngak to ni wadi miyam ge apamba du ai apamba oire हौखिबा तांग मापंदा मोइरांग एसी की मनुंग चनबा क्वाक्ता ग्राम पंचायत की मैतई अमसुंग मुस्लिम फुरुप अनिमकना खुंदामिनबा क्वाक्ता संथोंगदा खतना चैनबगी थौदोक अदु पुन्ना फमिनरबा मतुंग यानबा पुरखरे मणिपुर मियामदा कांगलुप मसेलगी मरक्ता मिपाइबा पोखनखिबा थौदोक अदुगी मतंगदा ngarang मैतई अमसुंग मुस्लिम कांगलुप की लुचिंगबा सिंग यावना मोइरांग एसी की एमएलए थोंगाम शांति ऑफिसर बिष्णुपुर डिस्ट्रिक्ट पुलिस की एसपी अमदी एडिशनल एसपी गा लोइनना फमिनदुना असिगुंबा मिपाइनिंगाई ओइबा थबक थौरम अमता मखा ताना थोक्तनबा मेमोरेंडम ऑफ अंडरस्टैंडिंग अमा खुदियक पिनखे लोइनना थौदोक अदुगी मतंगदा नाकल अनिमकना यानबा पुरखे अदुगुंबा थौदोक मतुंगदा अमुक हन्ना थोक्तनबा सु मिफम अदुना अमत्तो ओइना वारेप लौमिनखे मिफम अदु लोइरबा मतुंगदा नाकलनी मक्की मियाम सिंगल लोइनना क्वाक्ता संथोंग बाजारदा फमिन अदुना असिगुंबा थौदोक असि मखा ताना थोक्तनबगी यानबा पुरखिबा अदुगी मतंगदा एमएलए थोंगाम शांतिना मियामदा पाउदमखे तांग मापलदा कोक्ता अमसुंग कोक्ता संथोंग अनि मरक्ता थोनिंगदबा थौदोक अमखक थोखिबा पथोक अदुगी मतंगदंग सी नकल अनि मगी ओइबा को इसिनाउसिंग मैम फमिनरगा कोई यानबा मा नेगोशिएशन अम परक्तना कोई काय अनि की मरक्ता यासनबा म परक्ता सी निमिसिदा परखरे नखिबा कम्युनिटी अनि की मरक्ता कोई अग्रीमेंट अमसु कम्युनिटी अनि की लीडरसिंग की मरक्ता तौरे ज्ञान तानदबा खरदगी क्वाक्ता अमदि क्वाक्ता संदोंगी चिलिनाउ सिंगी मरक्ता कम्युनिटी अनि की मरक्ता खन्ना चैनबा थोककद्रा हाइना मिपाइनरमबदो ngasiदी क्वाक्ता संदोंगी चिलिनाउ संदोंगी लीडर सिंग अमदि क्वाक्ता की सोशल लीडर सिंग मयाम यावना ngasi ऑनरेबल एमएलए की ऑफिस ता फमिनदुना थोखरिबा थौदोक्तुगी मतंगदा कम्युनिटी अनि ज्ञान तामिनरे लेपाक मियामदा sarang naba gyan tanadaba mipainaba pokirambado akhoi masel chapchana gyan tanare ममागी मथादा तुमजरिबा अंगांग अनि कुकीगी बोमगी अटैकता लैखिदबा थौदोक यानिंगदे सीआरपीएफ की थवोंग मथोंग हुक्तबा का हेनबा थवोंग यानिंगदे मिचम हाटपा यानिंगदे अंगांग हाटपा यानिंगदे लेंगाकना मिचम मियामगी पुंसी कनबिउ मणिपुरदगी सेंट्रल फोर्स लौथोउ कुकी टेररिस्ट सिंग असि मरु फंगना मुथतलु लेंगाकना अथुबदा अंगांग मि हाटपा पुथोकदबनी हाइबना चिंगबा खोलाउ कया लाउदुना ngarang कक्सिंग डिस्ट्रिक्ट की नोंगमाई खोंगदा मैरा खोंगचत चतुना खोलाउ कया लाउदुना यानिंगदबगी खोंगजंग संसिनख्रे नोंगमाई खोंग अपुनबा मैरा पाइबी लुपना सिंदुना नोंगमाई खोंगगी अकोइबदा मियामना चतखिबा मैरा खोंगचत अदु ट्रोंगलाउबीदा पिकलिबा अंगांग अनि अमदी अपोपी ममाबुना हॉस्पिटल दा लाइकटनदुना लेरिबा तमथिबा थौदोक अमदी सीआरपीएफ ना नोंगमैना कापदा नोंगमाई खोंग मखा लेकाइदगी वहेंग बम्बोबी याउना मियोय अहुम हातकिबा थवोंगबु यानिंगदबा फोंगदोक्तुना मियामना खुलाउ कया सुलाउखि ट्रोंगलाउबीगी थौदोक्ता लैखिद्रबा अंगांगनी अमसुंग सीआरपीएफ ना नोंगमै कापदा लैखिद्रबा मियोय अहुमगी मफमदा इकाई खुमनबा उतुना अवाबा फोंगदोक्पगी थौरम अमा ngarang numidang क्वाकैचल अकाम लेकाइदा पांगथोखरे निंगोल सिनाई कोल न सिंदुना क्वाकैचल बाजार गे ट्रैफिक पॉइंट मैरा लैखिद्रबा थवाई मंगा अदुबु इंगना चिकना लैरुनबा मिनिट अनि तुमिन्ना लेपतुना अवाबा फोंगदोखे लोइनना ट्रोंगलाउबीगी मिहात यानिंगदे मणिपुर काइबा यारोय लॉन्ग लिव मणिपुर हाइबा खोलाउ कया सुलाउखे
को कथल काम ले काई की पुलप तो ngasi je pedal lining to jabani ngan trong law bi le tab dunia adi sha pil ka pa da le tab mi sam sing bi ngai do khung do ko na to jabani himna chum na to jaba angang masa bok ta yaw na sidai jan narco terrorist ki narco terrorist na hatura bi bok ta cm na tu mi action am ta lokhat da bi koi sam mo ne ngai tre adu na athuba matam da sidai scenario ba mi adegi sha pil to suspend to bi mai na kyang ku na mi sam je hat ki doino thangai se na sum hat ka to ko na akoi pulap thangai se na no mo to pulap hatok bi ro do center ko akoi ngak pa lai ra akoi hat pa lai ra si je cm da hang jani Tronglawbida kuki khutlai paiba singna bom kapsinduna chahi nauriba angang anibu tumlingaida tamthina hatkhiba apokpibuna shok apan nanghankhiba amadi CRPF na nongmai kap thorakpada mioi ahum leikidaba adubu yaningdaba fongdoktuna ngarang numidang amuko MSF poirei leimarol kohar amawoba TUC amadi thangmai banki apunma maira paibi singgi oiba maira khongchat ama naga mapal kangjabi dagi horaga thangmai ban DM College Western Gate fawbu chatkre ngasi lei balai ngak se akoi central government ki makhada hanglai gi kenoma adomak makoi na haiba maram de inbaduna maram moina kanda ngasi thoi bani aduna maram moina kanda ngasi gi lei ngak si gi mathakta masung central government mathakta akan ma khongjang sengjen na bagi ahan ba tangkang ni lumanga sina mafam mahung khuding da satuna praja singal loina na akoi na matang step lauragani aduna makhata ba central government amasung manipur gi lenga asina sab sawa phire mama miang thangna लाख थोक्ट्रबा मसुंग थोइबा तौदोकसे मखादाना फोन लोय हाइबगी सब सब इंश्योरेंस सम पिद्रगति अखोय मखादाना अदुम खोंजंगि संगसनबा अखोय सेम सा लेरे Tronglawbi awang leikai da bom kapsinduna angang ani tamthina hatkibagi thawong adubu yaningdaba fongdokpaga loinana leikidraba angang anigi mafamda maira katuna ikai khumnaba utpagi thawram ama ngarang numidang singzamai sayon club ki office mamang da pangthokre jinga makhadagi hairangoi thongfawda leiba maira paibi singna sillaga pangthokiba thawram aduda leikidraba angang anigi mafamda maira katuna amadi minute ani tuminna leptuna awab fongdokhe Bihat pasina senariba Bihat pa senariba miyosing adubo serak piu thuna phabi duna serak piu haiba sima koina haijabani aduga hoji India government ase koigi makoigi miyeng ase manadu miyeng mo tawbu mali na one sided oiba mi nakalama ta ko yeng miyeng se udakta tu haiba se koina hainingi mase koi government ki mana yongna ba koigi press media si medium si matungina ko thagachab Angang hatpa kuki narco terrorist sing hakpa chairak pigedabani micham hatpa CRPF chairak pigedabani haiba demand tawraduna ngarang numidang moirang khomda miyamna human chain semduna khongjang sangsin khrei yai school apun maira paibina sillaga changsin kiba khongjang aduda yai school ward number 14 gi tongan ba leikai da leiba maira paibi lup kayana sarukya khe khutta maira paiduna human chain semlaga changsin kiba khongjang aduda tronglawbi gi thaudok adubu yaningdaba fongdokpagi play card kaya su sizina khe khongjang adu loiraba matung Tronglawbi gi thaudokta leikidraba angang ani gi mafamda sarukya kiba singna maira katuna ikai khumnaba utkibaga loinana ngaihak tumina leptuna awabu su fongdokhe madugi matungda angang hatpa kuki narco terrorist sing hakpa chairak pigedabani micham hatpa CRPF chairak pigedabani amadi imalaibak manipur na yaifare haibana chingba kholau kaya sulauke Karang Island Development Organization Kido amadi Karang apunba maira paibi camp na senduna tronglawbida angang ani yauna mioi ahum leikidabigi thaudok adubu yaningdaba fongdoktuna ngarang numidang Karang ithatta miyamna wakat khongchat chatkhre Kidogi President Salam Kheda amadi Karang apunba maira paibi gi president ningthauzam bebitana luchingduna chatkiba khongchat aduda maira paibi ima amadi club ki naha kayana sarukya aduna Karang ithat ki mafam sin bathungna maira wakat khongchat aduda sarukya kiba singna tronglawbi mihat yaningde micham hatpa yaningde stop violence of Manipur we want peace haibana chingba kholau kaya sulauke Pigliba angang ani hatkhiba tronglawbi gi thaudok amasung CRPF na micham miyam da onsinduna nongmai kapagi thaudok gyaning da bafongdok tuna ngasi singzamai wangma pebia pandit laikai gi miyam na wakat mi fam chathakre pebia pandit laikai youth development organization amasung laikai gi maira paibi singna sillaga chathakhiba wakat mi fam aduda miyam na thaudok ani adugi mayokta yaning da bafongdok pa wafam sing thaba play card sing sizinake
कुकी टेरोरिस्टसिंगना चथरक्पा मफम अमदमुक अखोई मैतैसिंगसी लांजेनदना लेगदबगी मोंग सुम लाकपसी मसी सरकार सिना करी तौबिरिबनो हाइबसी अखोई हाइफम खंगदे आंगांग अनि हातपसिगी जस्टिस अखोई पामी मरा लेबसिंग चपचाना दंदी पिगदबनी सरकार के थोंगसी लाली मदन सरकार के थोंगसे अखोई आइन लेतब लो लेतब लेबाक तौना लेबसी चुमदे ओंजन कक तौदन मी हातन सुम लेबसी अंगम मंगम चानबगी फिवम सिदी मी ओइबे समाज तरि मति चुमदे हाइबो वाई खरसी मयाम द थमनिंगे तिनसेट रोड के नाकेत तारिबा क्लब अमदी मैरा पाइबी सिंग्याउना पुनबा लैकाई मियामना सिंदुना तोंग्लाउबी की थौदोकता लेखिद्रबा अंगांग अनि याउना CRPF ना नोंमै कापदा लेखिद्रबा मियोई मंगागी मफमदा ngarang numitang मैरा कतुना इकाई खुपनबा उठ्रे थौरम अदुदा मोइरांग कंपु यूनियन क्लब की वाइस प्रेसिडेंट मोइरांग थेम शुरकुमार ना हाई मणिपुर दा थौदोक अमा हेक थोकपगा NIA दा केस सिनरिबनी सिनरिबा असि स्टेट असिगी ओइना मथौ निंगथीना पांगथोक्तुना थिजिनबा ngamba authority amata leitrabra haibasi achaubo wahang oire tronglaubi की थौदोक का मरी लेना CSO अमदी खोंगजंग लोई कयाना चीफ मिनिस्टर उनरुरबा मतमदा थौदोक अदुगी असेंग लंगला लंगजेल पुथोक्तना चेनरिबा मियोई सिंगी मथक्ता पुंग 94 की मनुंगदा मिलिटरी क्रैकडाउन चथगनी हाइना थाजबा पीखरबसु ngasi फावबा थबकता ओनथोकपा उद्री हाइनसु महाकना पेंदबा फोंदोरखे हौजिक पाउगी मरक थना तेन ब्रेक मतंग लोमिना से ब्रेक की मतुंग यामदा थुना हंजरके SKTV न्यूज़ पु येंगदुन लेबी SKTV na local operator singidamag nungairaba pau puduna lakshari high speed internet IPTV OTT yauna atai khudongsa ba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक की मतुंग दमुक हन तराम नोकचरी मखाता पाउ पिजरी ट्रोंगलाउबी द थोखिबा लाइबक थिबा थौदोकता लेखिद्रबा पिकलिबा अंगांग अनिगी मफमदा ngarang numidang huikap ta maira khokkatuna amadi minute ani tuminna leptuna awawa phongdokre huikap apunba maira paibi amadi huikap ki naha singna sillaga pangthokpa awawa phongdokpagi thoram aduda tronglaubugi thodok adubu yaning daba phongdokpaga loinana angang hatpa yaning de mi hat asida chenari ba miyoi sing athuba matam da faduna chairak piu amadi manipur gi apunbagi saktam kaibi yaroi haibana chingba kholau kaya sulauke ट्रोंगलाउबी की थौदोकता अंगांग अनि याउना CRPF ना नोंमै कापदा मियोई अहुम लेखिदबा थौदोक अदुदा अवाबा नंगहौरिबा इमुंग मरीदा लाइक माइंडेड ग्रुप LMG मणिपुर ना चत्तुना इमुंग मनुंगी अवाबदा सरुक याबगा लोइनना चाना थकनबा पोटलमगी मतियंग सु पांखरे लोइनना लेखिद्रबा मियोई मंगागी थवाइना मपुगी लेकोंदा इंगना चिकना लेरुनबा मिनिट अमा तुमिना लेप्तुना थौनिके लमलाई माइकेदा स्टेट अमदी सेंटर लेंगा की ऑफिस सिंग थिंगजिले अमदी ऑफिस सिंग असिगी अकोइबदा पब्लिक कर्फ्यू थमले हाइना लाउथोकिबा लमलाई केंद्र क्लब अमसुंग मैरा पाइबिगी को कन्वेनर मंगसा ताबम संजोय ngasi ayu पुलिस ना फाजिनख्रे पुलिस की थवोंग अदुबु यानिंगदबा फोंदोकलदुना माइके अदोमगी खोइसाउनरबा मियामना इम्फाल उरखुल लंबी खुदक्तगी थिंगजिनदुना खोंजंग संगसिनबा हौख्रे खोंजंगलोई सिंगना फोंदोरकपदा ट्रोंगलाउबीदा पिकलिबा अंगांग अनि याउना खोंजंगलोई अहुम लेखिदबा अदुगी अचुम्बा वायल फंगहन्नबगी चंगसिनकिबा खोंजंगी सरुक अमा ओइना लमलाई मियामना अचौबा रैली अमा चतुना चीफ मिनिस्टर गा उनादुना मेमोरेंडम अमा पिसिनखि मियामना तालिबा डिमांड सिंग असि फाउबा थबकता ओनथोक्तबगी मायोक्ता ngarang lamlai kendra gi club amadi maira paibigi oiba mifom ama pangthoktuna lamlai maikei da leiriba state amadi center gi office sing थिंगजिनबा अमदी ऑफिस सिंग असigi अकोइबदा पब्लिक कर्फ्यू थंबगी खोंजंग लाउथोखि लोइनना नुमिदांग द मियाम gi ओइबा रैली अमा चटलबा मतुंग लेंगाक त पिसन किबा डिमांड सिंग अदुगी मतंग दा लमलाई एसी gi MLA गसु उनखे हारिबा खोंजंग असि
ꯍꯥꯏꯔꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯃꯪꯁꯥ ꯇꯥꯕꯝ ꯁꯟꯖꯣꯏꯕꯨ ꯄꯨꯂꯤꯁꯅ ꯉꯁꯤ ꯑꯌꯨꯛ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ ꯑꯊꯧꯕ ꯃꯇꯝꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯥꯔꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯁꯥꯔ ꯑꯉꯥꯡꯒꯤ ꯁꯨꯃꯥꯏꯅ ꯐꯥꯕꯤꯔꯦ ꯈꯣꯠꯂꯦ ꯉꯔꯥꯡꯒꯤ ꯏꯔꯥꯡꯗꯨꯗꯒꯤ ꯇꯧꯔꯤꯕꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯥꯔꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯒꯤ ꯄꯣꯠꯀꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯃꯥ ꯍꯥꯟꯅ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯌꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯄꯥꯎ ꯂꯧꯅꯕ ꯃꯇꯝꯗ ꯍꯥꯏꯌꯦ ꯑꯩꯁꯤꯅ ꯏꯁꯥꯁꯤꯅ ꯍꯥꯏꯖꯔꯨꯏꯕ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯗ ꯂꯥꯜꯂꯤꯕꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯃꯥꯒꯤ ꯃꯔꯥꯟꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯃꯥ ꯃꯁꯥꯁꯦ ꯂꯥꯜꯂꯤꯁꯦ ꯀꯗꯥꯏꯐꯥꯎꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯁꯣꯝꯗ ꯁꯦꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯣꯠꯂꯒ ꯃꯥ ꯊꯥꯗꯣꯛꯅꯕꯗꯤ ꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯃꯥꯁꯨ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏ पुलिस कई मा थादोंग मराल माले वाईजे सार हाईरकदी मैम मिहू थाजलपनीना खुमजे सार अदो अखोई माइकई सार मपी मपा खुदिंग एनीवे मागी मराल लेरम लेरमगजु कोना खनजी सार मपी मपा अंगांगे थादोंबियू अदु नत्रगदी ngarang gi khongjang हुरेन नुंगदांगनाजु हेलक याना लेरी मयामगी मुक्ति अखोई थादब ngमोय हाइबो वाइजे आइना मोइदा हाइजेयबा इचा इनाव लौथोकपियू आइगी पेनबदी फादजगे लौथोकपियू ट्रोंगलाउबीगी थौदोकता चेनबा सिंग अथुबदा एक्शन लौखतलु हाइबा डिमांड तौरदुना ngarang numidang wangjing maikaidagi lakhiba miyamgi khongchat ama पुलिसना टियर ग्यास सेल कया मरुम कापतुना थुगाइख्रे मसिंग यामलबा नाहा कयाना सरुग याखिबा मियामगी खोंगचट अमा ngarang numidang pung 8 rom tarakpa aduwaida thobal tamna lakhe khongjang loising aduna khangabokta leiba thobal district police ki SP ki office mamang yorakpada police yaungna masing yamlaba security force na athingba pikhi tungda rally lakli bana ha sing aduga police ka wari sanaraba matung rally adu santi oina mela ground thawal mela ground fawba chatluraga hallege haibadagi yanaba puraktuna rally adu makha tana amuk chatki naha sing aduna thawal mela ground yauraga halakpagi lambida thawal अथोपमगी अरोंग थोंग यौरकपदा नुमिदांगी पुंग 10 मखाइरोम तारकपदा सिक्योरिटी फोर्स सिंगना एसपी ऑफिस अमदी थौबाल पुलिस स्टेशन माइकई अनिमक्तगी थत्तुना टियर गैस अमदी स्मोक बॉम्ब कया कापतुना रैली लाक्लिबा सिंग तानखाइरखिबनी हाइरी सिक्योरिटी फोर्स ना टियर गैस अमदी स्मोक बॉम्ब कया कापतुना तानखाइरकपदगी मसिंग यामलबा नहा सिंग अदुना थौबाल एसपी गी ऑफिस तमना थोमजलखि मियामदु माइकई अहुमदगी थोमजलकपा मरमना सिक्योरिटी फोर्स की माइकईदगी लाइफ राउंड कया कापतुना खोंगजंग लोई सिंग तानखाइबगी थबक चथखि ngasi nongalamdai pung 2 makhai phawba security force na tear gas cell amadi smoke bomb sing kaptuna khongjang loi sing adu tankhai na bahot na ki hairi Imphal West District ki Kanglatombi da Liangmai naga amasung maitei singna khundaba mafom singda kuki khutlai paiba singna maning tamna chathok chasen tawduna hingsa gi thabak chathaba lepnanaba Namdilong Village Authority amasung Mantriban Development Committee na aroiba oina warning tawkhre Namdilong Village Authority gi chairman Jinwangbo Abonmai amasung Mantriban Development Committee gi secretary NG Jiban maitai na punna khujek piduna thadorakhiba charolamada Kanglatombi gi mafom singda santi thamnana honabada thazaduna furup ani asina hotnaduna lakli hingsa थादोक्तुना पुन्ना हिंगमिन्नबा हाइबा वाखलोंदा चपचाना लेपली अदुमोइनमग खोंगथांग असि असोनबनी हाइना लौरिदबनी थासिगे हौखिबा तांग 8 गी नुमिदांग पुंग 12 मखाइरोम तारकपा मतमदा कुकी खुटलाई पाइबा सिंगना नोंगमई कापखिबा अदुना असिगुंबा हिंसागी थबक अरोइबा ओइगदबनी मिचमना खुंदाबा मफम सिंगदगी हिंसागी थबक लापना लेहन्ननबा हंजिन हंजिन अपील तौरबसु अदुमा कुकी खुटलाई पाइबा सिंगना हिंसा चथदुना मिचम मियामदा अकी अखंग पीबा लेप्ट्री कापथोरखिबा नोंगमई मरुना युम अनीदा पांदुना फिबम कायहनखिबा लैख्रे असिगुंबा हिंसागी थबक सिंगदा असोक अपन अमदी मिसिमिना यावरक्लबदी मदुगी टेकचाक पुमनमक हिंसा चथरिबा खुलाई पाइबा सिंगना पुगदबनी नगा अमसुंग मैतैना शांति अमसुंग मियोइबगे इकाई खुमनबा अदुदा लुमना लवी अदुबु हंजिन हंजिनना अकी अखंग पीबगी थवोंगदी याबा ngamloi खुलाई कुकी खुलाई पाइबा सिंगी केमसु नगागी मियामना खुंदावा मफमदगी पंगलाप लापतना मीटर 50 रोम ngakta लेरी सेंटर अमसुंग स्टेट लेंगाक अनीना ओइबा फिबम असि कुपना येंगसिंदुना
kanana yelhomino aduga kanana saidang lakpano haiba khangna pukjel sengna amadi matam chana thabak tawduna santi amasung tangdu leitaba leihannana ba hotnagadabani amaromda chap chaba paukhum piraknana ba kuki khutlai paiba singna santi pamjaba miyamda kai horuidabani thabak khuding makki madugi fal leigani loop ani asina piriba aroiba warning asi miyamgi interesta santi amadi tangtu leitaba lehannabani haina cherol asida makhata na phongdorakli lamdam asigi art and culture bu mirai bi baman ba mawong da Ministry of Culture na state asigi cultural organization samga kun taruk ki repertory grant kakthalakiba bu kakthalakiba adu amuk hanna hingat hanna bo hotnabiu haina sanskar bharati manipur prant na mari leina ba singi pungning singsilakli hiramasi gi matang da ngasi brahmapur hari khagok makhongda sanskar bharati manipur gi executive committee gi oiba mifom ama phamduna Ministry of Culture gi evaluation committee na laukhalakhiba khongthang asigi matang da kupna khanake mifom adu loiraba matung paumi singa unabada sanskar bharati manipur prant ki general secretary gurumayum Bisheshwar Sarmana Fongdorakpada Manipur gi cultural organization samga kun taruk ki oina kumja English inganiga kun mari kun manga amadi English inganiga kun manga kun taruk ki repertory grant si Ministry of Culture gi evaluation committee na Mars ki tang kul humdoida kakpagi order ama thorakki thawong asina ina khulle hairiba India bu malem da masak takpada chauna Thaudang Lauriba Manipur gi cultural organization singbu lumna laudabagi khudamni India lengangna ikai khumna khraba lamdam asigi culture gi lamda Padma Shri fanglaba sing yauna lemjoningai oiraba award fanglaba Oja Guru Singh na yauba organization kaya gi repertory grant kakpada yauri masimak lengakna masak khanglaba Oja Guru Singbu ikai khumnadabani haina laugani Manipur da thogliba irang asina maram oiraga cultural organization singna masagi grant fangnana ba hotnabada ministry da che thazin khiba matamda asoiba aranba kaya yaukhiba su yai adubu laibak asigi damak Manipur gi cultural organization singna lauriba thodang ikai khumnaduna grant asi hingatna ba hotnabada Manipur lengangna su angamba thakta hotnabiu cultural organization amadi sanskar bharati Manipur prantna su Ministry of Culture da aiba cherol thaduna taksilagani haina mahakna phongdokhi Manipur se Bharat Sarkar gi miyeng da de khoi gi culture organization ji mayam leili ana laubuna maram oiraga oiram basu yai amadi loinana masida khoina repertory grant ki khoi gi online da submission tawba kan da masi khoi gi khudong cha da bai tare internet ki natragana Oja Guru sing artist sing sina men bada soiba kharasu lairam ba yai na thajai adubu masi oina mak khoi gi culture tawjari ba sing asidi art ngauja ba adu masigi field da kathok chara leibani na masigi thamjari ba help khara matin kakhi ba ha se yamna nungai ta ba thawdo amani State asida hauzik oiriba law and order gi fibam asigi yenglaga Imphal West, Imphal East, Thawbal, Kakching amasung Bishnupur district ta lagliba tang tara mari fawba makhata na numit nini amaga internet service amasung mobile data service ta athing batham khrei Manipur lenga ki Commissioner cum Secretary Home and Asok Kumar na kujek piduna thadorakhiba cherolamada state asigi oiriba fibam asida makhata na social media da pamdaba wafam kaya sandoktuna fibam lusin handuna miyamgi punsi amasung lanthumda akaiba thorakpa yabadagi ngakthoknanaba athingba si ngasinung thilpung ani dagi hauraga makhata na numit nini sangdokhibani adumoinamak broadband service ki oinadi akaknaba fibam kharada komthokhiba leikrabani haike Nupi Khunai Meira Paibi Liwa Lambi Bokul Makhongi Taraga Nipan Laksuba Ningsing Thoram ngasi Liwa Lambi Bokul Makhong da leiba YMDA gi ground da pangthokre thoramaduda poirei leimarol Meira Paibi Apunba Manipur gi President Memcha Nupi Khunai Meira Paibi gi President Amaboba gi President Y Kunjarani amasung amuko gi advisor Devan Sarma Susarukya khe thorong gi manung channa haujak leiba ki oiriba wathok lanthok amasung fibam singi matangda sarukya khiba singna wafam kaya phongdoknakhe haujak loisalakpada maroiba pausing amuka hana pizari Chonglaubi ki tamthiraba mihara du da piklibi macha ani kaina khrabi binita na chenaba miyoi sing matik chaba chairak pi driba fauba mahaki thona halloi haikre
Chonglaubi ki thaudok yaning de mara leiba sing action laukhatlu haiduna ngarang numidang wangjing miyam gi khongchat police na tear gas kaptuna thugai khrei nakalani ki marakta umkhatna rure Pangla Tombi Liang Mai Amadi Maitai Taba area da Kuki Kutlai Paiba Singna Hingsa gi thabak chathaba lepnanaba Namdilong Village Authority Amadi Mantriban Development Committee na aroibo oina warning tawkhre Amasung state ki law and order ki fibam yenglaga Imphal West, Imphal East, Thawal, Kaksing amadi Bishnupur district ta tang taramari fauba makha tana numit nini amaga internet service amasung mobile data service ta athing batham Matang asida bulletin asilo sinjare Manipur miyam gi punsida khwaidagi hena maroiba state asigi lebag asigi amadi malem gi e pau singi damag SKTV news pu mityeng ta duna lebiu pumnamak pu amuk hana kurumjari